ngarang asi haibati Kristapta lising aniga kun mathoi October gi tang kunthra mathoi nomai jung numit asi yamna kawangam loitaba maroi banumit amani haina laujai maramdi All Manipur Art and Culture and Sport Development Society na sinbiduna sahi khudingi oina tongan balam singda thoidokpa haithoi ting singthoi ba singda piba award ki sahi function ado Asa Hall Imphal da pangthok pikhi Thauram asigi haibadi sangstan asigi pandamdi taibang mioiba haiba ase mapu mahake khosem singi marakta athoiba mapugi khosem Ashraful Maklokani hairiba athoiba mioibagi matim magun asi mapok ngai degi talent oina loina jarai amasung masibu mi masana malengbi punchi asida amuk chakhwat hanaba amasung matik mangal fodok hananaba haibadi skill da laknanaba honagadabani hairiba afaba mioibagi kunsing asina kanagumba amagi maphamda masagi hona zaman oina mapugi thaujan oina yakai rakpada mahak thoidok hendokpa mi haibatu oirei asigumba thoidok hendokpa masak naiba mioipok kaya tongan ba jati sing gi maraktagi khangat khraba sing thauram asida uba phangjakhi khutta trophy amasung citation takaman amasung lengban da salian biduna ikai khumna ba utpikhi airiba awardis singi marakta hol mamangi phambam lang singda lengsin beriba phaminaba sing phaminakhiba singi marakta mayamne ising maiba haina sakangnabiba oza ibungo Muhammad Asatullah su amani oza ase masagi sahi humphogani pan sure kairaudagini masagi sahi kuntaruk subadagi isingda takharba singi hakchang lokhatuna miyangi seba lepta na tawrakli ngasi phawada isingdagi lokhatpi khraba hakchang chambariga kunmuk sure isingda ta aduna siba singi marakta nupidagi nupana hena masing yami haiba ase ozagi maphamdagi khangjaba ngamkhi ozadagi khangjaba bana thabak ase haibadi isingda ta kharaba hakchang singbo lokhatpagi thaba ase paisa du yumpham oide apikpa haibadi apiba kharadang tamak laujai karigumba pibi reiba sing adudagi amuk handok cherami kanagumba amagi maphamda asi ana thoklaba amasung mikap migara khol marakta paisa lauduna lakpa mahaki thamoini yaningde pamde taseng namak paisa yaudana thabuk asi tawni haibase ozagi maphamdagi khona khangba amasung taba phangjakhi achouba thamoi panba amasung minung sina thanba jat bijati khaidaba mioiba se amatani mioiba masen amaga nungsinnagadabani haiba ase ozabu unabadagi ozagi interview singdagi ozagi wafam singdagi soidana makhangba ngamgani asiguma misak ase oza ase ahal ase manipurgi oinadi thoidokna khannaba mioipok amani haina loba yai mioibaki seba khakta natana oza asigi achouba thamoi ase oza asigi asengba thamoi ase khangba amasung masina piriba paujen sing ase jati punamakki maphamda asar haibade phal soidana ohengeni haina aikhoina thajai amasung asigumba oza ase jati punamakki mioibana nungsinari amasung nungsinagani amasung mahakna laikhidraba matungdasu ozagi ming ase siba naidana atumak mioibagi thamoida lehoragani haibagi achetpa thajaba lei seba tawbana haibadi mayamgi seba tawbana ozagi amata ngairaba pandamni haiba ozagi maphamdagi taba phangjai ozana isingda taba migi hakchang isingdagi lakhatkidaba manipurgi mapham yaudre haibi angakpa amana ozana ising manungda luptuna leibagi matam asi yamdrabada minute nifu phawbanga mi haiba asini masidi manipurgi tanattana malemda thoidokpa thawang amani haina lobada haimanba thokloi awabadi lamdam sida sakhang maikhang min bidaba asini adubu ozagi ahlo isilaklaba matam asidati social media sing amade daily paper singda ozagi ming amadi contribution gi matangda kharadang khannaba oba phanglakle manipurgi CM ikai khumna jariba N Biren Singhanasu unabi khibagi pau phangjare ngarang All Manipur Art and Culture amsung Sport Development Society na award lanthokpibagi matangda ozabu uba phangjabada othokna noaiba paujaki Hey there. Subscribe to my channel. And also press this bell icon.